US President Donald Trump gi leingakna haisaibi amasung AIDS ki thoramsingda sel thadaba lepkhrabadi laina sing asiga sagonaduna hingliba malem masigi mioi million taruk romdi mathang chahida siraba yai haina United States AIDS Agency na phongdokre UNAIDS ki Deputy Executive Director na paumi singda phongdokhibada USA na haukiba thada foreign fund thadaba lepkhiba sina laina sing asiga sagonaduna leiriba miyam singda laina asigi lying chathabada chauna khudong chadaba mayok naragani Deputy Executive Director Christian Straggling na USA na sel thadaba lepkhiba sina community level da laina sing asiga sagonaduna hingliba miyamna ana ayeki thabakta apanba oiragani hairi malemgi oina USA na khwaidigi mangjel thana haisaibi ge initiative laurupani punsi kanbada mateng panggadawriba thabak thoram sing asi numit marfuni leptuna tengbang piba tokhiba sina meoi kayada chauna awaba oiragani hainasu phongdokhre